Yuvraj, papa kai chakhi khangro na? Kai chakhi ba? Ada di kai da? Chingda chakhi ya. Pung ahum tadingai gi pung ahum tagi torpa tanjajida magi number degi call lakpaneba idi mana tawrai buning haraung na pairubaneba aduga moi oki do paireeba Thamoi da kari phaugi kari haibini makhoi da yam sauninge moijo hoida thoiba thawse moida chu thokpo oijuno na haininge aina aduga masim nause kya oidoino ahum sida amazu tuyep tharamdai ishor mala lawgare hojiksu ani khatang aina yet oine kanjarambaju amuk pura satkhare hojik manau pam khatang ngaire Changi mingdom tanga haibe wa ngam thoktre ming do hanan tang haibe ayam black away aigi ming kiran black away Doichat khoi leikhtraba athauba haubizam Somen Kumar gi loina bi oike doine mane ado athauba Somen Kumar na khoi chatringai da yum khoi thado ga asai gi hiramdam asibu ngak pa chatringai da kari kari hairammi kai kai thengnabu matamna kai kai wafam phongdok pirami mana ngonda namitu talamdai da nangai piyu ado paisa chu talamdai mi ko sinarame mana nangai phajalaga thamba pirami nangai piyu ado paisa do talamdai da dolo paisa do patho ju pirame ba ngonda mana maji kai thabak taw maji bengi balbe bengi thabak taw ba yumse mana pu boy ka doine ba duga pammisina cha nupa sim down mai ming de kai ko cha nupa hobijam Yuvraj ba Yuvraj se chahi kya sure ba machahi manga sure chahi manga so namadi baba laitre sidi nga pi amni na khangam gi roine ka he khangbudi khange ma do yamna haksingna atra khangdana khangdabado ma khoi baba phungare didi khoi baba jingya da lehowe budi ma loi khange ma je aduga chire haiba wahai je kano atra do khangdaba halakhini na layaba Yuvraj papa kai chakhi ke khangbro na kai chakhi ba ada di kai da chingda chakhi ya ado papa da kai leiro hai gi achapot leiro hai gi bra bala chaple haji ba naga thengna hode nimto thengna hodi ya ado Yuvraj school ka budi horamani hore he kai da tame komto kai da tamba Yuvraj ti Little house ta papa na chalamdai mi ko se tang kaya gi pung kya gi matam oidoi maje date 13 gi ma thabak hala matung hobe sengi bne maje pung kya dai oi pung ani makhai adai maya oidong male maje adri hobe sengi bne maje pung ani ahum adai ta oidong male maje khebise indian gi pung dingi ado maje thabak karam me maje tadi office ti baba hala ga sengi bne maje office na kai lam da kunung mamang da mai bank to gi maming do haipet tambi ba ya mai bank I trust da mai trust ta tawni ado kunung mamang gi da hoi adagi bank tagi phangpa tolop tuna yum ran tawjaram mane ba bank ki thabak taw taraga su private job taw taraga su himalay ba kanni haibe wakhal sidi mon da dum leiba male na tra dai thawai yam yawe lekai gi thabak thawram sing da su dum thawai yaw ba ma se kamain tawi hogi ba punsi da mayang gi thabak thawram sing da kai kai thodang ga di logi ba thengnai adum mang thangdi honai madi khana jaina ra jama mang ida thangne mi madi handak lei gi da ba sing ja yamna koina sum cha cha matam da maning da lei hobadi amata oiramde hek chalu mata na mamang thangba nga tani lei gi ro mayam mi khana ra jama mamang ida thangne mi madi lo mana sai gi hingai matam da hai tare ne
ꯏꯆꯟꯗ ꯀꯔꯤ ꯀꯔꯤꯒꯗꯤ ꯍꯥꯏꯔꯝꯕ ꯂꯩ ꯍꯥꯏꯗꯤ ꯇꯨꯡꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁꯤ ꯍꯣꯠꯅꯒꯗꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ ꯑꯉꯥꯡꯁꯤ ꯁꯤ ꯑꯣꯏꯍꯟꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯀꯔꯤ ꯀꯔꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯑꯝꯕꯒꯗꯤ ꯂꯩ ꯌꯥꯝ ꯐꯣꯡꯗꯣꯛꯑꯝꯃꯤ ꯑꯉꯥꯡ ꯄꯩꯁꯥ ꯄꯥꯏꯗ꯭ꯔꯁꯨ ꯏꯆꯥꯒꯤꯗꯃꯛꯇꯗꯤ ꯍꯤꯡꯒꯣꯜ ꯌꯣꯜꯂꯒꯁꯨ ꯊꯕꯛ ꯇꯧꯍꯟꯅꯦꯁꯨ ꯍꯥꯏꯔꯝꯃꯦ ꯑꯗꯩꯗꯤ ꯑꯉꯥꯡꯁꯦ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯁꯤꯁꯨ ꯍꯥꯏꯔꯝꯃꯦ ꯃꯥꯅ ꯍꯧꯖꯤꯛ ꯄꯩꯁꯥꯁꯦ ꯇꯨꯡꯁꯤꯟꯕꯁꯨ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤꯕ ꯑꯩꯈꯣꯏꯁꯦ ꯍꯥꯏꯗꯤ ꯊꯕꯛ ꯇꯧꯕꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯃꯥ ꯁꯥꯔꯚꯤꯁ ꯀꯨꯏꯗ꯭ꯔꯤ ꯆꯍꯤ 1-2 ꯁꯨꯔꯝꯃꯗ꯭ꯔꯥ ꯈꯪꯗꯦ ꯊꯕꯛꯁꯦ ꯍꯥꯏꯗꯤ ꯄꯩꯁꯥꯁꯦ ꯃꯥꯅ ꯈꯤꯇꯪ ꯐꯪꯉꯛꯄꯗ ꯑꯩꯅ ꯄꯤꯌꯣ ꯍꯥꯏꯁꯨ ꯄꯤꯗꯦ ꯃꯥꯁꯦ ꯂꯨꯄꯥ 10ꯇ ꯅꯤꯕꯁꯨ ꯄꯤꯗꯦ ꯃꯥꯁꯦ ꯄꯩꯁꯥ ꯇꯨꯡꯁꯤꯟꯅꯕ ꯍꯣꯠꯅꯩꯌꯦ ꯃꯥꯁꯦ ꯍꯥꯏꯗꯤ ꯆꯥꯊꯣꯛꯄ ꯉꯥꯎꯁꯟꯅꯕ ꯅꯠꯇꯦꯕ ꯄꯩꯁꯥ ꯇꯨꯡꯁꯤꯟꯕ ꯌꯥꯝ ꯀꯜꯂꯦꯕ ꯄꯩꯁꯥ ꯇꯨꯡꯁꯤꯟꯖꯔꯒ ꯃꯁꯥꯒꯤ ꯀꯥꯔ ꯂꯩꯖꯔꯦ ꯑꯗꯩꯗꯤ ꯑꯣꯛ ꯀꯩꯀꯩ ꯂꯣꯏꯔꯦ ꯏꯕꯥꯅꯤ ꯍꯣꯠꯅꯖꯕꯅꯦꯕ ꯑꯗꯣ ꯄꯩꯁꯥꯁꯦ ꯇꯨꯡꯁꯤꯟꯕ ꯈꯔ ꯄꯨꯟꯁꯤꯁꯦ ꯃꯃꯥꯏ ꯈꯔ ꯆꯨꯝꯕ ꯍꯧꯒꯦ ꯇꯧꯔꯛꯄꯗꯅꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞꯇ ꯀꯗꯥꯏꯗ ꯆꯠꯀꯦꯒꯗꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯝꯃꯤ ꯈꯥꯃꯦꯟꯂꯣꯛꯇ ꯅꯣꯡꯃꯩ ꯀꯥꯞꯅꯤ ꯍꯥꯏꯌꯦ ꯆꯠꯂꯨꯒꯦꯅ ꯆꯠꯈꯤꯕꯅꯦꯕ ꯑꯗꯣ ꯏꯆꯟꯅꯗꯤ ꯑꯊꯤꯡꯕꯒꯗꯤ ꯄꯤꯈꯤꯗꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯍꯥꯟꯅꯗꯤ ꯊꯤꯡꯉꯝꯃꯦ ꯑꯗꯨ ꯃꯥꯅ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯦ ꯅꯣꯏꯅ ꯑꯩꯈꯣꯏ ꯁꯨꯝ ꯐꯥꯖꯟ ꯊꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯅ ꯑꯩꯈꯣꯏꯗꯁꯨ ꯉꯥꯡꯉꯝꯃꯦꯕ ꯑꯗꯨꯗ ꯑꯗꯨꯝ ꯊꯥꯗꯣꯛꯈꯤꯕꯅꯦꯕ ꯃꯥꯅꯦ ꯌꯨꯝꯗ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯁꯦ ꯃꯥꯏ ꯅꯨꯄꯤꯁꯤꯡꯅ ꯂꯣꯏ ꯐꯥꯖꯤꯜꯂ ꯂꯩ ꯇꯥꯔꯗꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯐꯥꯖꯤꯜ ꯂꯩ ꯇꯥꯔꯗꯤ ꯍꯧꯖꯤꯛ ꯏꯔꯝꯗꯝ ꯀꯟꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯏꯕ ꯑꯊꯧꯕ ꯃꯌꯥꯝꯁꯦ ꯍꯤꯡꯍꯧꯕ ꯃꯌꯥꯝꯁꯨ ꯀꯣꯡꯒꯥꯏꯅꯤꯀꯣ ꯑꯗꯨ ꯂꯩꯈꯤꯗꯕꯁꯤꯡꯁꯤ ꯇꯁꯦꯡꯅ ꯌꯨꯝꯅ ꯐꯥꯖꯤꯟꯕ ꯉꯝꯗ꯭ꯔꯕ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯥꯡꯖꯤꯟ ꯊꯥꯗꯨꯅ ꯆꯠꯂꯅꯤ ꯍꯥꯏꯅ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯈꯤꯕ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯃꯥꯅꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯥꯡꯖꯤꯟ ꯊꯥꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯧꯕꯤꯖꯝ ꯁꯣꯃꯦꯟ ꯀꯨꯃꯥꯔ ꯑꯊꯧꯕꯅ ꯑꯗꯣ ꯃꯍꯥꯛ ꯍꯦꯛ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯛꯄ ꯃꯤꯀꯨꯞꯁꯤ ꯀꯔꯝ ꯀꯥꯟꯗꯒꯗꯤ ꯑꯣꯏ ꯑꯗꯨꯁꯨ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯀꯅꯥꯒꯤ ꯃꯆꯤꯟꯗꯒꯤ ꯇꯥꯈꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯦ ꯃꯥ ꯂꯩꯇꯦꯅ ꯇꯥꯕꯁꯦ ꯑꯍꯥꯟꯕ ꯑꯩꯁꯦ ꯅꯨꯃꯤꯠꯇꯨꯁꯨ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯨꯒꯤ ꯑꯩꯁꯦ ꯊꯋꯥꯏꯁꯨ ꯈꯔ ꯅꯨꯡꯉꯥꯏꯇꯦꯕ ꯍꯥꯏꯕꯗꯤ ꯁꯨꯝ ꯍꯛꯆꯥꯡꯗ ꯆꯤꯡꯅꯕ ꯑꯗꯩꯗꯤ ꯊꯛꯀꯠꯄ ꯈꯣꯠꯄꯁꯨ ꯄꯣꯛꯑꯦꯕ ꯀꯩꯁꯨꯕꯨꯗꯤ ꯈꯟꯖꯤꯜꯂꯨꯗꯦ ꯑꯗꯨꯏꯁꯨ ꯍꯛꯆꯥꯡꯗ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯁꯣ ꯊꯤꯡꯒꯠꯄꯒꯨꯝꯕ ꯈꯣꯠꯄ ꯑꯗꯩꯗꯤ ꯆꯥꯅꯤꯡ ꯊꯛꯅꯤꯡ ꯐꯥꯎꯗꯕꯒꯨꯝꯕ ꯅꯨꯃꯤꯠꯇꯣ ꯑꯩꯁꯦ ꯀꯥꯝꯁꯨ ꯇꯨꯝꯗꯦꯕ ꯑꯩꯁꯦ ꯑꯍꯤꯡꯗꯣ ꯃꯥ ꯆꯠꯈꯤꯕ ꯅꯨꯃꯤꯠꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯂꯩꯇꯕꯒꯤ ꯄꯥꯎ ꯇꯥꯕꯁꯤꯁꯨ ꯑꯍꯥꯟꯕꯗ ꯄꯨꯡ 12 ꯑꯗꯥꯏꯗ ꯏꯃꯥꯟꯅꯕꯤ ꯑꯃꯅ ꯐꯣꯟ ꯇꯧꯔꯛꯑꯝꯃꯦꯕꯀꯣ ꯑꯗꯨꯒ ꯅꯣꯏ ꯁꯣꯃꯦꯟꯗꯣ ꯁꯣꯛꯑꯦ ꯍꯥꯏ ꯀꯃꯥꯏꯅ ꯇꯧꯕꯅꯣꯅ ꯍꯪꯉꯛꯑꯝꯃꯦ ꯑꯩꯅ ꯁꯣꯛꯇꯦꯗ ꯍꯧꯖꯤꯛꯇ ꯄꯨꯡ 4 ꯑꯗꯥꯏꯗ ꯐꯣꯟ ꯇꯧꯔꯝꯗ ꯉꯥꯏꯔꯤ ꯀꯩꯝ ꯇꯧꯗꯦꯗ ꯑꯩꯈꯣꯏ ꯑꯇꯣꯝꯕꯩ ꯂꯧꯕ ꯆꯠꯈꯤꯕꯅꯤꯅ ꯀꯥꯏꯅ ꯈꯨꯝꯃꯦꯕ ꯑꯩꯅ ꯃꯣꯏꯗꯤ ꯄꯥꯎꯗꯣ ꯇꯥꯔꯕꯖꯥꯠꯅꯦ ꯃꯣꯏꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯉꯝꯗꯅ ꯍꯥꯏꯔꯛꯇ꯭ꯔꯦꯕ ꯃꯣꯏꯁꯦ ꯑꯗꯨꯒ ꯁꯨꯝ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯣꯔꯣꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯐꯝꯃꯦꯕ ꯑꯗꯨꯒ ꯄꯨꯡ 3 ꯇꯥꯗ꯭ꯔꯤꯉꯩꯒꯤ ꯄꯨꯡ 3 ꯇꯥꯒꯦ ꯇꯧꯔꯛꯄ ꯇꯥꯟꯖꯥꯁꯤꯗ ꯃꯥꯒꯤ ꯅꯝꯕꯔꯗꯒꯤ ꯀꯣꯜ ꯂꯥꯛꯄꯅꯦꯕ ꯑꯩꯗꯤ ꯃꯥꯅ ꯇꯧꯔꯛꯏꯕꯅꯤꯅ ꯍꯔꯥꯎꯅ ꯄꯥꯏꯔꯨꯕꯅꯦꯕ ꯑꯗꯨꯒ ꯃꯣꯏ ꯀꯨꯀꯤꯗꯣ ꯄꯥꯏꯔꯛꯑꯦꯕ ꯀꯨꯀꯤꯗꯣ ꯄꯥꯏꯔꯛꯄꯗꯒꯤ ꯑꯗꯨꯝ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯁꯣꯏꯗ꯭ꯔꯦꯅ ꯑꯗꯨꯝ ꯈꯜꯂꯒ ꯑꯗꯨꯝ ꯀꯨꯀꯤꯗ ꯍꯥꯏꯗꯤ ꯏꯕꯥꯅꯤ ꯃꯣꯏꯒ ꯋꯥꯔꯤ ꯈꯔꯗꯤ ꯁꯥꯟꯅꯔꯦ ꯏꯕꯥꯅꯤ ꯑꯗꯣ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕ ꯑꯣꯗꯤꯑꯣꯗꯣ ꯑꯩꯈꯣꯏꯁꯨ ꯇꯥꯖꯩꯀꯣ ꯃꯅꯤꯄꯨꯔ ꯃꯌꯥꯝꯁꯨ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯑꯌꯥꯝꯕꯅ ꯑꯣꯗꯤꯑꯣꯁꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯑꯣꯏꯅꯁꯨ ꯊꯥꯗꯣꯛꯅꯔꯛꯑꯦ ꯑꯣꯗꯤꯑꯣ ꯑꯣꯏꯅ ꯔꯦꯀꯣꯔꯠ ꯑꯣꯏꯅꯁꯨ ꯊꯥꯗꯣꯛꯅꯔꯛꯑꯦ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯇꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯣꯗꯤꯑꯣ ꯔꯦꯀꯣꯔꯠꯁꯤ ꯃꯌꯥꯝꯅ ꯊꯃꯣꯏ ꯀꯥꯏꯈꯤꯕ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯑꯃꯅꯤ ꯏꯆꯟꯒ ꯉꯁꯥꯏꯒꯤ ꯃꯣꯏ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯒꯤ ꯋꯥꯔꯤꯁꯦ ꯑꯗꯣ ꯃꯈꯣꯏꯅ ꯍꯥꯏꯔꯛꯏꯕ ꯋꯥꯐꯝꯁꯤꯡꯗꯣ ꯏꯆꯟꯒꯤ ꯊꯃꯣꯏꯗꯗꯤ ꯇꯁꯦꯡꯅ ꯏꯄꯨꯔꯣꯏꯕ ꯂꯩꯈꯤꯗꯕꯒꯤ ꯑꯋꯥꯕꯗꯨꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯉꯥꯡꯉꯛꯄ ꯃꯇꯝꯗꯨꯗ ꯏꯆꯟꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯒꯦ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯌꯥꯝ ꯃꯈꯣꯏꯗ ꯁꯥꯎꯅꯤꯡꯉꯦ ꯃꯣꯏꯁꯨ ꯑꯩꯈꯣꯏꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯃꯣꯏꯗꯁꯨ ꯊꯣꯛꯄ ꯑꯣꯏꯁꯅꯨꯅ ꯍꯥꯏꯅꯤꯡꯉꯦ ꯑꯩꯅ ꯍꯥꯏꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯈꯤ ꯑꯩꯁꯨ ꯑꯗꯣ ꯀꯩꯁꯨ ꯇꯧꯕꯗꯤ ꯉꯝꯈꯤꯗ꯭ꯔꯦ ꯑꯩꯅꯗꯤ ꯑꯗꯣ ꯐꯣꯟꯗꯨꯗꯤ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯂꯩꯔ ꯑꯗꯨꯝ ꯑꯣꯐ ꯇꯧꯁꯟꯈ꯭ꯔꯦ ꯑꯣꯐ ꯇꯧꯗꯦ ꯃꯣꯏ ꯑꯣꯐ ꯇꯧꯗꯦ ꯑꯩꯅꯗꯤ ꯇꯧꯔꯨꯗ꯭ꯔꯦ ꯀꯤꯗꯅ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯔꯤꯡ ꯆꯠꯂꯤꯕꯣ ꯃꯥꯏ ꯅꯝꯕꯔꯗꯣ ꯍꯧꯖꯤꯛꯇꯤ ꯈꯪꯗꯦ ꯇ꯭ꯔꯥꯏ ꯀꯌꯥꯝ ꯇꯧꯅꯗ꯭ꯔꯦ ꯅꯍꯥꯟ ꯁꯣꯔꯥꯠ ꯃꯅꯨꯡꯗꯗꯤ ꯐꯥꯎꯗꯤ ꯆꯠꯂꯝꯃꯦ ꯔꯤꯡꯁꯦ ꯑꯗꯩꯗꯤ ꯃꯣꯏꯁꯦ ꯀꯣꯜ ꯇꯧꯕ ꯍꯦꯟꯃꯟꯕꯗꯤ ꯑꯣꯐ ꯑꯃꯨꯛ ꯊꯝꯖꯟ ꯑꯃꯨꯛ ꯍꯥꯡ ꯑꯃꯨꯛ ꯊꯝꯖꯟ ꯇꯧꯋꯦ ꯃꯣꯏꯁꯦ ꯁꯥꯟꯅ ꯂꯩꯔꯦꯕ ꯏꯁꯝ ꯁꯝꯅ ꯃꯣꯏꯁꯦ ꯁꯥꯟꯅꯔꯦꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯏꯆꯦ ꯑꯃꯁꯨ ꯅꯣꯡꯖꯨꯝꯗ ꯑꯣꯡꯉꯦꯕ ꯃꯉꯣꯟꯗꯁꯨ ꯐꯣꯟ ꯍꯟꯖꯤꯟ ꯇꯧꯔꯛꯑꯦ ꯍꯥꯏ ꯑꯩꯉꯣꯟꯗꯗꯤ ꯇꯧꯔꯛꯏꯕ ꯅꯨꯃꯤꯠꯇꯨꯅ ꯀꯣꯜ ꯑꯔꯣꯏꯕꯗꯤ ꯑꯣꯏꯌꯦꯕ ꯑꯩꯉꯣꯟꯗꯗꯤ ꯑꯗ ꯃꯣꯏꯗꯗꯤ ꯀꯣꯜ ꯍꯟꯖꯤꯟ ꯇꯧꯔꯛꯑꯝꯃꯦ ꯍꯥꯏꯌꯦ ꯀꯩꯅꯣꯁꯤꯅ ꯐꯣꯟꯁꯦ ꯄꯥꯁꯋꯥꯔꯗꯀꯗꯤ ꯌꯥꯎꯗꯖꯥꯠꯂꯣ ꯃꯣꯏꯅ ꯌꯥꯎꯏ ꯐꯤꯡꯒꯔ ꯄ꯭ꯔꯤꯟ ꯑꯩꯐꯥꯎ ꯈꯪꯗꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯐꯤꯡꯒꯔ ꯄ꯭ꯔꯤꯟꯁꯦ ꯃꯣꯏꯅ ꯅꯝꯗꯅ ꯍꯥꯡꯍꯟꯕꯁꯨ ꯃꯥꯜꯂꯦ ꯃꯣꯏꯅ ꯀꯣꯠꯁꯦ ꯀꯩꯅꯣ ꯀꯥꯏꯅꯒꯀꯣ ꯀꯣꯠꯁꯦ ꯀꯩꯅꯣꯅ ꯍꯥꯡꯉꯝꯗꯧ ꯃꯥꯜꯂꯦ ꯃꯣꯏꯅ ꯑꯗꯨꯒ ꯃꯣꯏꯅ ꯃꯥꯒꯤ ꯐꯣꯟꯗꯨꯗ ꯃꯣꯏ ꯁꯨꯝ ꯆꯠꯄꯒꯤ ꯚꯤꯗꯤꯑꯣ ꯀꯩꯁꯨ ꯅꯝꯕꯅꯦꯕ ꯃꯣꯏꯅ ꯐꯣꯟꯁꯨ ꯃꯣꯏꯅ ꯄꯥꯏꯍꯧꯔꯦ ꯑꯗꯨꯝ ꯐꯣꯟꯁꯦ ꯄꯥꯏꯍꯧꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯐꯣꯟꯗꯣ ꯐꯪꯉꯒꯗꯤ ꯈꯇꯪꯗ ꯑꯣꯏꯔꯁꯨ ꯃꯦꯃꯣꯔꯤ ꯈꯔꯗ ꯑꯣꯏꯔꯁꯨ ꯐꯪꯖꯒꯗꯕꯗꯣ ꯂꯩꯉꯥꯛꯇꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯋꯥꯕ ꯇꯥꯔꯤꯅꯤ ꯏꯄꯨꯔꯣꯏꯕꯅ ꯉꯁꯥꯏꯒꯤ ꯈꯔꯗ ꯑꯣꯏꯔꯁꯨ ꯁꯦꯟ ꯄꯨꯁꯜꯂꯛꯄꯗꯨꯅ ꯑꯁꯥ ꯑꯅꯧꯕ ꯑꯃ ꯃꯪꯂꯥꯟ ꯑꯅꯧꯕ ꯑꯃ ꯁꯥꯒꯠꯄ ꯍꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯈꯪꯇꯦꯛ ꯇꯦꯛꯈꯤꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ
ꯑꯩꯈꯣꯏꯒꯤ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯕꯨ ꯑꯩꯈꯣꯏꯒꯤ ꯉꯥꯛꯄꯤꯒꯅꯤ ꯊꯥꯡꯒꯠꯄꯤꯒꯅꯤ ꯑꯃꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯤꯅ ꯂꯩꯕꯤꯔꯤꯕ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯂꯩꯉꯥꯛꯇ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯃꯦꯁꯦꯖꯀꯗꯤ ꯀꯔꯤ ꯔꯤꯀ꯭ꯋꯦꯁꯀꯗꯤ ꯇꯧꯕꯤꯅꯤꯡꯉꯤ ꯏꯆꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯉꯣꯟꯗ ꯊꯣꯛꯏ ꯁꯨꯃꯥꯏꯅ ꯀꯅꯥꯒꯨꯝꯕꯗ ꯊꯣꯛꯇꯕ ꯑꯣꯏꯁꯅꯨꯅ ꯍꯥꯏꯅꯤꯡꯉꯦ ꯈꯟꯖꯩ ꯑꯗꯨꯕꯨꯗꯤ ꯃꯥꯅ ꯄꯨꯔꯝꯕꯅꯤꯅ ꯍꯧꯖꯤꯛ ꯏꯃꯥ ꯃꯆꯥ ꯍꯧꯖꯤꯛ ꯀꯔꯤꯝ ꯇꯧꯅꯤꯡꯉꯥꯏꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯗꯤ ꯅꯤꯐꯝꯁꯨ ꯂꯩꯇꯦ ꯑꯗꯨꯗꯤ ꯀꯔꯤ ꯊꯕꯛ ꯁꯨꯅꯤꯡꯕ ꯑꯩꯅ ꯍꯧꯖꯤꯛ ꯂꯝ ꯊꯣꯛꯑ ꯊꯕꯛ ꯁꯨꯕꯁꯨ ꯐꯖꯗꯦ ꯍꯤꯡꯕꯁꯦ ꯋꯥꯗꯤ ꯋꯥꯗꯣꯔꯦ ꯃꯥꯅꯒ ꯍꯤꯡꯉꯤꯉꯩ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯩ ꯂꯩꯈꯤꯗꯕ ꯊꯣꯛꯑꯒꯗꯤ ꯀꯥꯏꯅ ꯍꯥꯏꯔꯝꯕ ꯅꯨꯃꯤꯠꯀꯗꯤ ꯌꯥꯎꯕ꯭ꯔꯥ ꯀꯩꯀꯩꯒꯗꯤ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧ ꯇꯥꯔꯒꯗꯤ ꯑꯗꯨꯗꯤ ꯌꯥꯎꯗꯦ ꯃꯥ ꯍꯥꯏꯗꯤ ꯌꯥꯝ ꯊꯥꯖꯗꯕ ꯃꯪꯂꯥꯟ ꯑꯃꯒꯨꯝ ꯃꯥꯅ ꯌꯥꯝ ꯊꯣꯛꯄꯅꯦꯕ ꯊꯥꯖꯗꯦ ꯃꯥꯗꯤ ꯀꯩꯝ ꯇꯧꯔꯣꯏ ꯑꯗꯨꯝ ꯍꯥꯏꯔꯝꯃꯤ ꯃꯥꯅ ꯑꯩꯗꯤ ꯃꯅꯤꯡ ꯑꯗꯨꯝ ꯊꯪꯉꯤ ꯀꯦꯁ ꯇꯧꯔꯣꯏ ꯑꯗꯨꯝ ꯍꯜꯂꯛꯇꯣꯏꯅꯤ ꯑꯗꯨꯝ ꯍꯥꯏꯔꯝꯕꯅꯤ ꯃꯥꯅ ꯃꯪꯒꯨꯝꯕꯅꯤ ꯃꯥꯅ ꯇꯧꯔꯤꯁꯦ ꯍꯜꯂꯛꯈꯤꯅꯤꯁꯨ ꯈꯜꯂꯤꯅꯦ ꯑꯩ ꯍꯧꯖꯤꯛ ꯃꯥꯁꯦ ꯍꯣꯏ ꯁꯤꯒꯤ ꯃꯇꯝꯁꯤꯗꯅꯦꯕ ꯌꯨꯝ ꯍꯟꯕ ꯇꯥꯏꯃꯤꯡꯁꯦ ꯑꯁꯦꯡꯕꯒꯤꯗꯤ ꯃꯥꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯛꯄ ꯄꯨꯡ 3-4 ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯌꯨꯝ ꯍꯜꯂꯛꯄ ꯃꯇꯝ ꯃꯥ ꯇꯥꯏꯃꯤꯡꯅꯤ ꯃꯥ ꯑꯣꯐꯤꯁꯇꯒꯤ ꯀꯨꯝꯃꯛꯄ ꯇꯥꯏꯃꯤꯡꯅꯤ ꯁꯨꯝ ꯀꯥꯟꯁꯦ ꯑꯗꯣ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨꯅ ꯉꯁꯥꯏ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯔꯒ ꯄꯨꯔꯛꯄ ꯃꯇꯝꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯩ ꯆꯥꯏꯔꯒ ꯑꯣꯛꯄꯤꯈꯤꯕ ꯃꯩꯔꯥ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤꯕ ꯑꯊꯧꯕꯅꯤ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕꯤꯔꯛꯄꯁꯤꯗ ꯂꯣꯏꯅꯃꯛ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯃ ꯑꯣꯏꯅ ꯏꯁꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯏ ꯍꯥꯏꯕꯗꯨꯁꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯍꯥꯏꯗꯤ ꯌꯨꯝꯗꯒꯤ ꯍꯦꯟꯕ ꯑꯩꯈꯣꯏ ꯏꯔꯩꯕꯥꯛꯁꯤꯅ ꯍꯦꯟꯅ ꯂꯨꯏ ꯍꯥꯏꯗꯅ ꯌꯨꯝꯒꯤ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯕꯤ ꯑꯃꯗꯤ ꯏꯆꯥ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯅꯨꯄꯥꯁꯦ ꯍꯨꯟꯗꯣꯛꯑꯝꯃꯒ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯃꯥꯡꯖꯤꯟ ꯊꯥꯅ ꯆꯪꯈ꯭ꯔꯤꯅꯦꯕ ꯑꯗꯣ ꯃꯌꯥꯝꯅ ꯎꯠꯂꯛꯄ ꯁꯤꯒꯨꯝꯕ ꯔꯦꯁꯄꯦꯛꯁꯤꯡ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯛꯄꯁꯤꯗ ꯏꯆꯟꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯏ ꯑꯗꯨꯁꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯃꯥ ꯂꯩꯇꯕꯒꯤ ꯍꯥꯏꯔꯨꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯤ ꯄꯨꯟꯁꯤꯁꯦ ꯍꯧꯕꯇꯁꯨ ꯉꯥꯏꯔꯤ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯈꯜꯂꯨꯔꯗꯤ ꯃꯥꯗꯤ ꯆꯪꯗ ꯁꯔꯒ ꯀꯥꯕꯅꯤꯅ ꯈꯜꯂꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯅ ꯍꯜꯂꯛꯄꯗ ꯂꯩ ꯃꯌꯥꯝ ꯆꯥꯏꯕꯗꯣ ꯑꯩꯁꯨ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯁꯨ ꯄꯣꯛꯑꯦ ꯑꯗꯩꯗꯤ ꯌꯨꯝꯗꯩ ꯍꯜꯂꯛꯑꯒꯅ ꯃꯥ ꯂꯩꯇꯕꯒꯤ ꯋꯥꯕ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯂꯩꯔꯒꯗꯤ ꯈꯔ ꯑꯃꯨꯛ ꯀꯥꯎꯔꯝꯒꯅꯤꯀꯣ ꯑꯗꯨꯝ ꯀꯥꯎꯋꯦ ꯃꯌꯥꯝꯅꯔꯒꯗꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯁꯤꯗ ꯀꯔꯤ ꯋꯥꯐꯝꯒꯗꯤ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯉꯤ ꯏꯃꯥ ꯏꯕꯦꯜꯁꯤ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯅꯤꯡꯉꯦ ꯆꯥꯕ ꯊꯛꯄ ꯈꯪꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯁꯪꯕꯤꯔꯤꯅꯤ ꯃꯣꯏꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗꯒꯗꯤ ꯀꯔꯤ ꯃꯦꯁꯦꯖ ꯊꯝꯕꯤꯅꯤꯡꯉꯤ ꯉꯁꯥꯏꯒꯤ ꯑꯊꯧꯕꯒꯤ ꯂꯣꯏꯅꯕꯤ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯊꯝꯕꯤꯅꯤꯡꯕ ꯃꯦꯁꯦꯖꯇꯨꯗꯪꯒ ꯊꯝꯕꯤꯌꯨ ꯃꯌꯥꯝ ꯂꯥꯟꯁꯤ ꯂꯣꯏꯅꯕ ꯃꯌꯥꯝ ꯄꯨꯛꯅꯤꯡ ꯐꯥꯗꯃꯤꯟꯅꯔꯒ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯌꯥꯝ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯔꯁꯤ ꯍꯥꯏꯅꯤꯡꯉꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯐꯨꯔꯨꯞ ꯍꯥꯟꯅꯒꯤ ꯃꯇꯝ ꯍꯥꯏꯗꯤ ꯊꯧꯗꯣꯛꯁꯦ ꯀꯅꯥꯝꯇꯁꯨ ꯊꯣꯛꯍꯟꯅꯤꯡꯗꯦꯕ ꯂꯥꯟꯁꯦ ꯁꯨꯝ ꯃꯈꯥ ꯇꯥꯅ ꯂꯩꯇꯥꯔꯦ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯨꯜꯁꯤꯡꯁꯦ ꯅꯣꯡꯃ ꯍꯦꯟꯒꯠꯂꯛꯀꯗꯣꯏꯅꯤ ꯏꯆꯟꯒꯤ ꯁꯔꯨꯛ ꯇꯝꯃꯦ ꯍꯟꯗꯛꯅ ꯃꯊꯪ ꯀꯅꯥꯒꯤ ꯑꯣꯏꯗꯣꯏꯅꯣ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯂꯥꯟꯗꯤ ꯌꯥꯝ ꯀꯨꯏꯅ ꯁꯥꯡꯗꯕꯁꯨ ꯄꯥꯝꯗ꯭ꯔꯦ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯕꯤꯔꯗꯤ ꯐꯅꯤꯅ ꯈꯜꯂꯦ ꯑꯩ ꯍꯥꯎꯕꯤꯖꯝ ꯑꯣꯝꯕꯤ ꯏꯆꯟ ꯇꯣꯝꯕꯤ ꯀꯧꯏ ꯏꯃꯥ ꯁꯣꯃꯦꯟꯁꯤ ꯑꯊꯧꯕ ꯁꯣꯃꯦꯟ ꯍꯥꯏꯅ ꯊꯝꯖꯒꯦ ꯄꯤꯛꯏꯉꯩ ꯃꯇꯝꯗꯒꯤ ꯀꯃꯥꯏ ꯇꯧꯕ ꯑꯩꯈꯣꯏ ꯅꯨꯄꯥ ꯃꯆꯥ ꯑꯣꯏꯔꯛꯈꯤ ꯈꯤꯇꯪ ꯑꯗꯨꯒꯤ ꯋꯥꯔꯤ ꯅꯤꯡꯁꯤꯡꯕꯤꯕ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯍꯥꯏꯐꯦꯠ ꯃꯥ ꯅꯤꯡꯁꯤꯡꯉꯤ ꯃꯥ ꯄꯤꯁꯛ ꯄꯤꯉꯩ ꯑꯩꯅ ꯃꯥ ꯍꯧꯖꯤꯛ ꯆꯍꯤ 16 ꯍꯥꯏꯔꯛꯄꯁꯤꯗ ꯑꯩꯅ ꯐꯨꯕ ꯉꯥꯡꯕ ꯆꯩꯕꯁꯦ ꯃꯥ ꯏꯃꯥ ꯑꯩ ꯂꯥꯜꯂꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯉꯁꯤꯕꯨ ꯑꯩ ꯇꯥꯔꯛꯇ꯭ꯔꯦ ꯑꯩ ꯏꯆꯥ ꯅꯨꯄꯥꯒꯤ ꯃꯐꯝꯗꯒꯤ ꯐꯅ ꯆꯨꯝꯒꯦꯔꯥ ꯐꯅ ꯂꯥꯟꯒꯦꯔꯥ ꯃꯁꯥꯗ ꯃꯔꯤꯡ ꯆꯦꯜ ꯑꯃ ꯑꯗꯨꯝ ꯇꯧꯔꯒ ꯂꯩ ꯑꯗꯨꯒ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯑꯍꯨꯝꯅꯦ ꯑꯍꯨꯝꯁꯤꯗ ꯑꯃꯁꯨ 12 ꯊꯥꯔꯝꯗꯥꯏꯗ ꯏꯁꯣꯔ ꯃꯥꯅ ꯂꯧꯈꯔꯦ ꯍꯧꯖꯤꯛꯁꯨ ꯑꯅꯤ ꯈꯛꯇꯪ ꯑꯩꯅ ꯌꯦꯠꯀꯤ ꯑꯣꯏꯅꯦ ꯈꯟꯖꯔꯝꯕꯁꯨ ꯑꯃꯨꯛ ꯄꯨꯔ ꯆꯠꯈꯔꯦ ꯍꯧꯖꯤꯛ ꯃꯅꯥꯎꯄꯥ ꯑꯃꯈꯛꯇꯪ ꯉꯥꯏꯔꯦ ꯃꯅꯥꯎꯄꯥ ꯑꯃꯈꯛꯇꯪ ꯆꯍꯤ ꯀꯌꯥ ꯁꯨꯕꯅꯣ ꯃꯅꯥꯎꯄꯥꯁꯦ ꯆꯍꯤꯕꯨꯗꯤ 19 ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯅꯤ ꯃꯤꯡꯗꯣ ꯀꯩꯅꯦꯕ ꯑꯩ ꯁꯨꯔꯖ ꯀꯨꯃꯥꯔ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯗꯗꯥ ꯍꯧꯕꯤꯖꯝ ꯁꯣꯃꯦꯟ ꯀꯨꯃꯥꯔ ꯑꯣꯏꯒꯗꯣꯏꯅꯤꯀꯣ ꯗꯗꯥ ꯂꯩꯈꯤꯗꯕꯁꯤꯗ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦ ꯃꯅꯥꯎꯄꯥ ꯃꯣꯏꯅꯁꯨ ꯑꯋꯥꯕꯒꯤ ꯄꯤꯛ ꯊꯜꯂꯝꯒꯅꯤ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯂꯥꯟꯁꯤꯗꯤ ꯂꯣꯏꯗ꯭ꯔꯤ ꯂꯥꯟꯁꯤꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯔꯛꯑꯒꯗꯤꯀꯣ ꯍꯥꯏꯗꯅ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯍꯥꯏꯕꯤꯔꯤ ꯅꯠꯇ꯭ꯔꯥ ꯏꯃꯨꯡ ꯃꯅꯨꯡꯁꯤ ꯑꯩꯒꯤ ꯏꯅꯥꯎꯒꯤ ꯈꯨꯠꯇꯁꯨ ꯌꯥꯝ ꯂꯩꯔꯦ ꯏꯃꯨꯡ ꯃꯅꯨꯡꯁꯤ ꯄꯨꯈꯠꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯗꯗꯥꯅ ꯃꯪꯕꯤꯔꯝꯕ ꯃꯪꯂꯥꯟꯁꯤꯡ ꯑꯗꯨ ꯐꯥꯎꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯏꯇꯩꯃꯒꯤ ꯑꯃꯗꯤ ꯗꯗꯥꯅ ꯊꯅꯝꯕ ꯏꯆꯥꯁꯤꯁꯨ ꯑꯩꯈꯣꯏ ꯏꯆꯥ ꯁꯛꯅ ꯍꯥꯏꯇꯥꯔꯦ ꯅꯧꯀꯣꯟꯕꯤꯕꯒꯤ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯌꯧꯔꯕꯅꯤ ꯑꯗꯣ ꯂꯥꯟꯁꯤꯅ ꯀꯥꯟꯅꯕꯗꯤ ꯀꯩꯁꯨ ꯄꯨꯔꯛꯇꯦ ꯑꯗꯣ ꯚꯤꯛꯇꯤꯝ ꯐꯦꯃꯤꯂꯤ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯂꯩꯈꯤꯗ꯭ꯔꯕ ꯊꯧꯕꯒꯤ ꯃꯅꯥꯎꯄꯥ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯊꯝꯕꯤꯅꯤꯡꯉꯤ ꯑꯩꯒꯤ ꯋꯥꯗꯗꯤ ꯂꯥꯟꯁꯦ ꯈꯤꯇꯪ ꯊꯨꯅ ꯂꯣꯏꯍꯟꯕ ꯄꯥꯝꯃꯦ ꯍꯥꯏꯗꯤ ꯂꯥꯟꯁꯦ ꯁꯨꯝ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯃꯁꯤꯗꯒꯤ ꯃꯇꯨꯡ ꯇꯥꯕ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯄ ꯌꯥꯏ ꯑꯗꯨꯅ ꯂꯥꯟꯁꯦ ꯂꯣꯏꯁꯤꯟꯅꯕ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯁꯤꯅꯁꯨ ꯈꯤꯇꯪ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯤ ꯃꯅꯥꯎꯄꯥꯁꯤꯅ ꯀꯩ ꯊꯕꯛ ꯇꯧꯔꯒ ꯂꯩ ꯍꯧꯖꯤꯛꯁꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ ꯃꯥ ꯀꯩꯅꯣꯒꯤ ꯈꯔ ꯆꯠꯂꯤ ꯃꯣꯏꯒꯤ ꯋꯥꯏꯐꯥꯏ ꯍꯥꯏꯕ꯭ꯔꯥ
ꯑꯗꯨꯒꯤ ꯈꯔ ꯇꯦꯛ ꯇꯦꯛ ꯆꯠꯄꯅꯤ ꯑꯗꯣ ꯏꯃꯥ ꯍꯣꯏ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇꯒꯤ ꯏꯆꯥꯅꯨꯄꯥ 3 ꯂꯩꯔꯝꯃꯦ ꯑꯅꯤ ꯏꯃꯥ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯑꯒ ꯆꯠꯈ꯭ꯔꯦ ꯏꯃꯥ ꯃꯃꯥꯡꯒꯤ ꯏꯆꯥꯅꯨꯄꯥ ꯂꯩꯈꯤꯗꯕ ꯊꯧꯗꯣꯛꯇꯨꯒ ꯍꯟꯗꯛꯀꯤ ꯏꯆꯥꯅꯨꯄꯥ ꯑꯅꯤꯁꯨꯕ ꯑꯩꯈꯣꯏꯒꯤ ꯁꯣꯃꯦꯟ ꯀꯨꯃꯥꯔ ꯑꯅꯤꯁꯨꯕ ꯏꯆꯥ ꯑꯣꯏꯗꯣꯏꯔꯥ ꯃꯥꯅ ꯑꯍꯟ ꯑꯣꯏꯗꯣꯏꯕ ꯑꯍꯟꯅꯦꯕ ꯁꯣꯃꯦꯟ ꯁꯣꯃꯦꯟꯁꯤꯅ ꯀꯨꯃꯥꯔ ꯂꯩꯈꯤꯗꯕꯁꯤꯒ ꯈꯦꯠꯅꯕ ꯈꯔ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯍꯥꯏꯕꯗꯤ ꯃꯃꯥꯡꯗ ꯂꯩꯈꯤꯕꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯈꯔ ꯋꯥꯔ ꯇꯣꯛꯈꯤꯕ ꯍꯟꯗꯛꯀꯤꯁꯤꯅ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯀꯞꯃꯤꯟꯅꯕꯅꯦꯕ ꯇꯧꯔꯤꯁꯦ ꯄꯨꯝꯅꯃꯛ ꯇꯦꯡꯊꯥꯃꯤꯟꯅꯕꯅꯦ ꯈꯦꯠꯅꯕꯗꯤ ꯈꯔ ꯂꯩ ꯑꯗꯨ ꯈꯇꯪ ꯊꯝꯕꯤꯌꯨꯅꯦ ꯑꯃꯗꯨꯅ ꯅꯥꯔꯒꯁꯨ ꯑꯩꯅ ꯄꯦꯟꯅ ꯃꯥꯒꯤꯗꯃꯛꯇ ꯃꯕꯨꯛꯅꯤꯡ ꯄꯦꯟꯅ ꯁꯦꯕꯥ ꯇꯧꯕ ꯐꯪꯉꯦ ꯁꯤꯗ ꯏꯃꯥ ꯑꯩ ꯆꯧꯒꯤ ꯈꯣꯡ ꯄꯥꯏ ꯈꯨꯔꯝꯃꯒ ꯃꯁꯛꯄꯨ ꯏꯊꯤꯉꯥꯏ ꯌꯦꯡꯕ ꯐꯪꯗꯅ ꯆꯠꯈꯤ ꯁꯤꯒꯤꯗꯤ ꯑꯩ ꯊꯋꯥꯏ ꯈꯤꯇꯪ ꯋꯥꯏ ꯏꯆꯥꯗꯒꯤ ꯐꯖꯕ ꯁꯛꯇꯝꯗꯨꯁꯨ ꯌꯦꯡꯕ ꯐꯪꯗ꯭ꯔꯦ ꯌꯦꯡꯖꯅꯤꯡꯉꯁꯨ ꯌꯦꯡꯕ ꯉꯝꯍꯟꯗꯦꯕ ꯃꯣꯏꯒꯤ ꯀꯣꯀꯤꯒꯤ ꯃꯣꯏ ꯃꯤꯁꯤꯡꯁꯤꯅ ꯏꯆꯥꯗꯨꯕꯨ ꯇꯥꯗꯕ ꯀꯪꯕ ꯃꯃꯥꯏꯗꯨ ꯌꯥꯜꯂꯒ ꯂꯥꯛꯑꯦꯕ ꯐꯖꯒ ꯏꯆꯥ ꯑꯔꯣꯏꯕ ꯃꯇꯝꯗ ꯏꯆꯥꯒꯤ ꯁꯛꯇꯝꯗꯨ ꯎꯕ ꯐꯪꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯌꯦꯡꯕ ꯉꯝꯍꯟꯗꯦꯕ ꯃꯣꯏꯅ ꯍꯥꯏꯗꯤ ꯁꯦꯡꯅ ꯍꯥꯏꯕ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨꯒꯤ ꯑꯃꯨꯛꯇ ꯃꯁꯛꯁꯦ ꯑꯃꯨꯛꯇꯪ ꯅꯨꯡꯁꯤꯅ ꯌꯦꯡꯉꯒ ꯅꯥꯟꯖꯔꯒ ꯀꯥꯏꯅꯒꯗꯕꯗꯣ 이자도 얘기해 또 피범도 까이들이 마마 우리 비카나는 얘기가 비행버스 방어더래 좀 아이고 한다 그래 좀 하루에 보이는 얘기버스 방어더래 이자도 마나 자기리 마 아이자우기게 하는 것도 나타나 마 아시바 학장도 우대 하이바 따래 이마나 좀 ꯀꯜꯂꯤꯉꯩ ꯃꯇꯝꯗ ꯍꯤꯡꯉꯩ ꯃꯇꯝꯗ ꯏꯃꯥꯗ ꯇꯣꯏꯅ ꯇꯣꯏꯅ ꯍꯥꯏꯕ ꯀꯥꯎꯉꯝꯗꯕ ꯀꯔꯤ ꯂꯩ ꯃꯌꯥꯝꯗ ꯂꯩꯕꯥꯛ ꯃꯌꯥꯝꯗ ꯇꯥꯍꯟꯕꯤꯕ ꯌꯥꯕ ꯁꯦꯌꯔ ꯇꯧꯕꯤꯕ ꯌꯥꯕ ꯀꯔꯤ ꯂꯩ ꯃꯥꯅ ꯍꯥꯏ ꯏꯃꯥ ꯃꯄꯥꯁꯨ ꯂꯩꯈꯤꯗꯕ ꯆꯍꯤ ꯐꯤꯔꯣꯏꯕꯨꯗꯤ ꯂꯣꯏꯈꯔꯦ ꯑꯩꯁꯨ ꯂꯨꯈꯥꯕꯤ ꯑꯣꯏꯅ ꯂꯩꯖꯕꯅꯦ ꯂꯩꯕꯁꯤꯗ ꯏꯃꯥ ꯃꯆꯥ ꯇꯥꯟꯅꯔꯒ ꯇꯧ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯃꯅꯥꯎꯄꯥꯁꯤꯗꯤ ꯃꯥ ꯃꯤ ꯑꯣꯏꯅ ꯊꯥꯗꯦ ꯍꯥꯏꯕꯗꯤ ꯃꯥ ꯑꯉꯥꯡꯅꯤ ꯆꯥꯎꯖꯔꯁꯨ ꯑꯉꯥꯡꯅꯦꯅ ꯈꯜꯂ ꯂꯩꯕ ꯏꯃꯥ ꯃꯆꯥꯅ ꯌꯦꯠꯀ ꯑꯣꯏꯔꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯒ ꯁꯨꯝ ꯂꯩꯕꯅꯦꯕ ꯑꯗꯣ ꯏꯕꯨꯡꯉꯣ ꯅꯪ ꯆꯠꯀꯅꯨ ꯅꯄꯥ ꯀꯥꯏꯅꯕ ꯃꯆꯥ ꯅꯅꯥꯎꯄꯥ ꯀꯥꯏꯅꯕ ꯍꯧꯖꯤꯛꯄꯨ ꯏꯃꯥ ꯍꯟꯗ꯭ꯔꯤ ꯑꯩ ꯑꯗꯥ ꯏꯃꯥ ꯑꯉꯥꯎꯕꯤ ꯏꯃꯥ ꯂꯥꯏꯔꯤꯛ ꯍꯩꯇꯕꯤ ꯂꯥꯏꯔꯤꯛ ꯇꯝꯃꯨꯗꯤ ꯌꯥꯗ꯭ꯔꯒ ꯅꯪꯅ ꯁꯨꯝ ꯐꯥꯖꯤꯜꯂꯗꯤ ꯀꯅꯥꯅ 이름담제 깐도이노 파전비란 왜 타도비로 ꯑꯗꯨꯝ 하여봐 칸나이 뭉ጤ기 칸네 마할라코딩기 칸나이 아니 그남도 ꯆꯠꯍꯟꯅꯤꯡꯕ ꯅꯠꯇꯦꯕ ꯂꯥꯟꯐꯝꯁꯤ다 ꯆꯠꯍꯟꯅꯤꯡꯗꯦ ꯍꯥꯏꯕ ꯍꯥꯏꯕꯗꯤ ꯃꯩꯆꯥꯛ ꯃꯌꯥꯝꯅ ꯏꯁꯥꯗ ꯌꯣꯝꯃ ꯂꯩꯔꯕꯅꯤ ꯃꯥꯁꯨ ꯑꯩ ꯊꯥꯗꯣꯛꯅꯤꯡꯗꯦ ꯍꯥꯏꯕ ꯑꯩ ꯏꯆꯥ ꯐꯤꯡꯉꯤ ꯈꯔ ꯃꯥ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯈꯔ ꯃꯥꯅ ꯆꯠꯄꯗ ꯃꯅꯤꯡ ꯊꯪꯉꯝꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯊꯥꯖꯕ ꯑꯗꯨꯝ ꯋꯥꯠꯂꯦꯕ ꯀꯣꯂꯦꯖꯀꯤ ꯑꯣꯏꯔꯣ ꯑꯃꯒꯤ ꯑꯣꯏꯔꯣ ꯃꯃꯥꯡ ꯊꯥꯡꯉꯒ ꯆꯠꯀꯦ ꯍꯥꯏꯕ ꯃꯤꯅꯦꯕ ꯃꯥꯁꯦ ꯑꯗꯨꯅ ꯃꯥꯁꯦ ꯊꯥꯗꯣꯛꯇꯣꯏꯅꯤ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯕ ꯐꯥꯔꯁꯨ ꯆꯠꯈ꯭ꯔꯅꯤ ꯐꯥꯗ꯭ꯔꯁꯨ ꯆꯠꯀꯅꯤ ꯑꯗꯨ ꯆꯠꯄꯗꯤ ꯑꯩꯅ ꯕꯣꯔ ꯄꯤꯕꯤꯕꯅ ꯐꯩꯀꯣꯅ ꯄꯨꯛꯅꯤꯡꯁꯤꯗꯗꯤ ꯐꯥꯗꯖꯔꯒ ꯊꯃꯣꯏꯁꯤꯗꯗꯤ ꯆꯠꯍꯟꯅꯤꯡꯗꯦ ꯃꯌꯥꯝꯅ ꯏꯃꯥ ꯂꯝꯕꯤꯗ ꯑꯊꯧꯕꯒꯤ ꯑꯩꯈꯣꯏ ꯊꯋꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯨꯅꯕ ꯑꯃꯗꯤ ꯑꯋꯥꯡꯕ ꯊꯥꯛꯇ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯂꯩ ꯆꯥꯏꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥ ꯀꯠꯇꯨꯅ ꯑꯊꯧꯕꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯒꯤ ꯑꯋꯥꯡꯕ ꯊꯥꯛꯇ ꯎꯅꯔꯛꯄꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯏꯃꯥꯅꯁꯨ ꯑꯊꯧꯕ ꯄꯣꯛꯄꯤ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯊꯃꯣꯏꯗ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯊꯧꯕ ꯄꯣꯛꯄꯤ ꯑꯣꯏꯅ ꯑꯩ ꯅꯤꯡꯕꯗꯤ ꯌꯥꯝꯅ ꯀꯥꯏ ꯏꯆꯥꯅ ꯇꯀꯛ ꯇꯦꯛꯑ ꯆꯠꯈ꯭ꯔꯒ ꯁꯨꯃꯥꯏꯅ ꯃꯌꯥ ꯂꯩ ꯆꯥꯏꯔ ꯌꯨꯝꯗ ꯄꯣꯔꯛꯄꯗꯨꯗꯗꯤ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯑꯃꯔꯣꯝꯗ ꯏꯆꯥꯗꯣ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯊꯋꯥꯏ ꯀꯠꯊꯣꯛꯈ꯭ꯔꯕꯅꯦ ꯈꯟꯕꯗ ꯑꯃꯨꯛꯁꯨ ꯄꯨꯛꯅꯤꯡꯁꯦ ꯑꯃꯨꯛ ꯈꯔ ꯑꯃꯨꯛ ꯆꯥꯎꯊꯣꯛꯏ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯇꯒꯗꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯨꯝꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯕꯤꯗꯕ ꯑꯩꯒꯨꯝꯕ ꯃꯃꯥ ꯀꯌꯥ ꯂꯨꯈꯥꯕꯤ ꯀꯌꯥ ꯑꯣꯏꯍꯧꯔꯤꯕꯁꯤꯡꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯕ ꯂꯥꯟꯁꯦ ꯂꯣꯏꯁꯟꯕꯤꯔꯣꯅ ꯍꯥꯏꯅꯤꯡꯉꯤ ꯂꯨꯈꯥꯕꯤ ꯑꯩꯅ ꯃꯃꯥ ꯃꯆꯥꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯁꯦꯟꯅꯕ ꯉꯝꯒꯅꯤ ꯃꯃꯥ ꯃꯆꯥ ꯍꯤꯡꯕꯗ ꯀꯩ ꯍꯥꯏ ꯍꯤꯡꯕꯗ ꯉꯝꯅꯕ ꯁꯦꯜ ꯆꯪꯉꯛꯀꯗꯣꯏꯅꯤ ꯑꯉꯥꯡ ꯁꯦꯝꯃꯛꯀꯗꯣꯏꯅꯤ ꯌꯥꯝꯅ ꯋꯥꯠꯂꯤ ꯃꯕꯥꯅꯤꯒꯤ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯁꯦ ꯑꯩꯅ ꯀꯌꯥꯝ ꯀꯨꯏꯅ ꯁꯦꯟꯅ ꯉꯝꯅꯤ ꯑꯩꯁꯨ ꯂꯨꯈꯥꯕꯤꯅꯤꯅ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯅꯤꯁꯤ ꯍꯤꯡꯕꯗ ꯃꯇꯦꯡ ꯑꯣꯏꯅꯕ ꯈꯤꯇꯪ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯉꯥꯛꯃꯤꯟꯅꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯁꯨ ꯌꯥꯎꯔꯤ ꯅꯍꯥꯁꯤꯡꯁꯨ ꯌꯥꯎꯔꯤ ꯏꯆꯥꯒꯨꯝꯕ ꯃꯌꯥꯝꯅ ꯆꯦꯟꯊꯣꯔꯛꯑꯒ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯀꯟꯕ ꯌꯥꯗꯦ ꯊꯨꯒꯥꯏꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯆꯦꯟꯊꯣꯔꯛꯏ ꯃꯌꯥꯝꯁꯦ ꯑꯗꯣ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯩꯒꯨꯝꯕ ꯃꯆꯥ ꯀꯥꯏꯅꯔꯕ ꯃꯃꯥ ꯀꯌꯥ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯔꯕ ꯂꯨꯈꯥꯕꯤ ꯀꯌꯥꯁꯦ ꯂꯩ ꯃꯥꯂꯦꯝꯁꯤꯗ ꯁꯨꯝ ꯇꯣꯏꯗꯅ ꯁꯨꯝ ꯂꯥꯟ ꯂꯦꯞꯇ꯭ꯔꯒꯗꯤ ꯊꯣꯛꯆꯜꯂꯛꯑꯅꯤ ꯑꯗꯨꯅꯅꯦ ꯃꯌꯥꯝꯅ ꯂꯥꯟꯁꯦ ꯂꯣꯏꯁꯤꯟꯕꯤꯅꯕ ꯃꯌꯥꯝꯅꯁꯨ ꯄꯨꯛꯅꯤꯡ ꯐꯥꯗꯕꯤꯔꯦ ꯍꯥꯏꯔꯒ ꯁꯨꯝꯕ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯟꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯥꯍꯟꯕꯤꯗꯅꯕ ꯃꯌꯥꯝꯗ ꯏꯀꯣꯛꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯁꯛ ꯁꯣꯝ ꯅꯥꯀꯟꯗ ꯌꯦꯡꯉꯣ ꯃꯁꯛ ꯐꯖꯕ
Bye tawro, bye tawro. Som nakanda kakada bye am tawro se. Bye.